Kakching District ki Palen Police Station ki manung chana lairiba Palen Lauren haina khangnaba mafam asida lawmisingna lawrang suringai Kuki furufna khundariba H wajang khul lomdagi khangaudana nongmai round ama kapthorakpadagi lawrang suramba miyam mipainaru rei thodok thokfamdagi phangba pawgi matung ina ngase ayuk pung 12 makairam tarakpada Palen Lauren hariba mafam asida lawmisingna tractor sijinnaduna law khoiba amadi lawrang suki tanja aduda lawfam aduga hek thangnana lairiba H wajang haina khangnariba khul lomdagi nongmai kapthorakhibani hari nongmai makol hek tabaga mafam aduda law suramba lawmising chengkhanaraki nongmai makol adu tabada Palen gi miyam sumi painaki nongmai kapagi paw hek tabaga Kakching District Police amadi kunmathoi suba samra first ki kangbu sengna mafam aduda laktuna yengsinki Khangaudana kapthorakhiba nongmai adu kanana matau karamna kapthorakhibano haiba chapchana khangma ngamdrabasu H wajang khuldan nauna deploy tawkhiba Sikh regiment ki personnel amana nongmai sengbada soibadi kapthorakhiba oibe yai haina panari Amaromda ngasigi thawdo adu thokraba matungda Palen gi lawfam singda ahenba security personnel singna thamduna makhadana lawrang suan ki hairi Nongmai kapthorakpadagi Palen gi miyam mipainaru rei kaidawngai chingkhong chingyada pukning wakhal leitana lawrang suba ngamlakani MSA ga ahum suba round gi mifam pangthokre CSO singi maikaidagi mamangi mifamda thamkiba demand sing thabak oina pangthoknaba MSA da ultimatum pikre Amuko kokomi amasung folks ki miyoi taraga mapana saba mihut kangbu amana Ministry of Home Affairs ki official singa ahumlak suba round gi mifam ngasi New Delhi gi Subramaniam Mark Talaiba Ministry asiga office ta pangthokre kokomi amuko amasung folks na punna thadorok pacherol amada Meitei CSO singi mihut singa ngasi MSA gi official singa ahumlak suba oiba pangthokiba mifam ado mai pakpa ama oiki Mifam adu session ani khaidoktuna ayuki pung 12 makhaidagi hauraga nungthil pung ani fawba aduga nungthil pung ani ga minute 65 dagi hauraga nungthil gi pung 3 ga minute 5 fawba pangthokki mifam aduda all Manipur United Clubs Organization amuko amasung Coordinating Committee on Manipur Integrity kokomi gi oina mihut taret aduga Federation of Civil Society Folks gi mihut mga punna miyoi taraga mapanda saruk yaki Ministry of Home Affairs ki maikaida Special Advisor A.K. Misra Information Bureau ki Joint Director Rajesh Kamble Information Bureau ki SP Singh Sunil Kumar amasung Rahul PR saruk yaki Ngasigi ahanba session aduda point ahung gi matangda khanaki aduga ani suba session dana point anida kupna khanaki bo wafam sing adu mamangi mifamda CSO sing asigi maikaidagi demand tawduna lakhiba wafam sing ni CSO sing gi maikaidagi Manipur gi loijing loya da lairiba khul sing gi khunja singna thengnariba khudongcha daba sing National Highway chahi ani hena thingkhibana tampaki miyoi sing maru oina Meitei community gi miyoi sing na mapalamda chatpada tangai fadana flight to chatana yadabana senthum gi yauna mayok nariba khudongcha daba sing Lawu singugi matamda lawmi singna lawkumduna thabak subada nongmai kapsilaktuna apan ayet pire Kihan kangan bagi thabak sing chatharakliba loinana IDP sing na mayok nariba khudongchadaba kayagi marik chuma wafam sing puthoktuna Home Ministry gi official sing na kangan ki mute kangbu aduna handak ukrulda state ki thakta pangthokiba Siroi Lily Festival coverage tawba chatpa paumi kangbuna Tongba state ki bus ta Manipur thaba wahai muthatnaba khangalakhiba wafam amadi ikui dringai da Bishnupur district ki Fubala da law suba ahal ama Kuki khulai paiba singna nongmai kapsilakpadagi aso apan nangkhiba thodok sing su khanganki hanadagi hauna demand tawduna lakhiba wafam sing National Highway athubada hangdou loijing loya da lairiba khunja sing ningthina ngak senbagi thabak lokhalu Aki akhang laitana lawmi singna law suba yahan gadabani IDP sing masagi mayumda hanjinba yanaba thabak lokhat kadabani Manipur gi territorial integrity kai biyaroi haiba wafam sing asi thabak to onthoknaba center government na thabak lokhalakadabani haiba wafam sing Home Ministry gi official sing na thamki masida natana Churachandpur amasung Kangpokpi faunanaba semliba kilometer 492 sangba illegal road asigi detail report pinaba sutaksin ki loinana athubada NRC chatnahanba wafam thamki Home Ministry gi maikaidagi su positive oiba response pi ki haidi panba yabadi Hauki bathang numita Imphal da pangthokiba pawgi mifam amada CSO sing asigi luchingba singi maikaidagi handak ahumlak suba oina wari sanagadoriba asida hana thamkiba Demand sing thaba oina athubada pangthoktuna miyamda unnaba ultimatum piragani karigumba wafam sing asi thabakta oina center laingangna pangthokta batarabadi makhatana Ministry of Home Affairs ka wari sanararoi haina phongdokpa laikhrabani UKNA gi ambusta KNA gi deputy commander in chief yauna miyoi mari sirei thawdo oduda chenakhiba Gari Churachandpur Police Station da thambagi mahutta Kuki michamna karwas ta gari chamthokpagi video viral oirakre India lenga ka suspension of operation su gi khuyek pina driba Kuki Lalolov United Kuki National Army UKNA gi khulai matik chana paiba cadre singna KNA gi deputy commander in chief na tongduna lakpa
कार amada ambush chathabada deputy commander adu ngak senaba yaurakhiba bodyguard aniga punna sire haidorakpa nomai maruna panbadagi lambida chatlamba micham nupi amasu sire hairi Presta fangba paugi matung ina thaudo adu ngasi nungtil pung 2 rom tarakba adwaida Churachandpur police station gi manung chanba Mongjang amasung Singlun village ki marakta thokibani keno gi deputy commander in chief Thankho thang Hatkhi elias thapi nifugani pan namahaki bodyguard psychojin kuntraga mang amadi lengam hau kuntraga manga ga loinana Huidai company gi Creta car registration number MN01 AG9187 ta tongduna Kuki luchingba Beni lekidabagi aroiba mathau mangam pangthokpada saruk yaruna balakhibani Makhoina Mongjang amasung Singlun village ki lona ba mafam adu yorakpada UKNA gi afaba makhal gi khulai paiba kedar kun kuntra romna ambush tathaduna Thankho thang Hatkhi elias thapi na tongna khiba कार अदु तमना अतत अखम नाइदना नोमै काप्सिन बदगी खुदकता लेखिदबनी हाइरी एम्बोस अदुदगी हाइदोरकप नोमै मरुना लंबी द चलंबी कोइते विलेज तगी फालहिंग हुमफुदरा गनी थोइमा पुरोइबा हाउखुंगम पानबदगी सोक्तुना चुराचानपुर डिस्ट्रिक्ट हॉस्पिटल द पुखतकी अदुबु लाइकन नबंगम दबदगी लेखिदबनी हाइरी मरग से द लालोलो UKNA गी माइकैदगी ngasi चथखिबा एम्बोस अदु मखोइगी कैडरसिंगना पांगथोकपनी हाइना क्लेम तौरखिबगा लोइनना ममांग चहिगी अक्टोबर अमदा UKNA गी PRO अमसुंग टाउन कमांडर ओइबा Satkohau bu Churachandpur dagi centenary gate maya da kaptuna hatkibadu keno na chathakibani Madugi laman khumba oina ngasi gi attack adu chathabani mamang da UKNA gi kedar kunthra romso keno na hatkiba laikre lenga ki security force sing da CID oiba singsu thapi gi chairak asi soidna fangani thapi ga chaminaramba miyoi singna thaudo asi gi matang da irang sagalaklabadi makhoi gi mathak ta su akan action logani haina UKNA gi cherol asina section waral thamnakli Panbayabadi mamang chahi 2024 gi May amada UKNA gi camp commander thang Milan Haukif khoba mioi amasu masama ki bodyguard na nongmaina kapna ga hatkibagi thaudok laikre matung tarakpada October amada su lalolop asima ki PRO town commander su Churachandpur centenary gate maya da nongmaina kapla ga hatkibagi thaudok laikre thaudo asida keno gi khut chawna yawi haina UKNA gi maral sibaga loina nakal ani gi marakta chawna umkhatna duna lakhibani nakal amarom da thaudo asigi matang da Churachandpur police na su moto Case ama lokhatuna thijinba hokre hari adubu ngasigi UKNA gi ambusta nongmai maru masing khangna pankiba Creta car adu police station na thambagi mahuta Kuki gi miyoi kharana car was samthokpagi video ama social media da viral oirakle masina matau karamna nongmai kamna bagi case ta chenaba gari ama bu michangmi makhuta leramlibano makhataba investigation gi damak mathau tarak loidabra kadigumba mathau tarak laga na car asi chamthokhibana police ki investigation da achawa ahoba ama lakloidara Micham Singh aduna gari asi Churachandpur police tagi matau karamna lauthok libano haibigi achoba wahang ama miyamna hangnarakli US ki White House ta pangthokadaba ceasefire talk ki mangoina na Israel gi airstrike na Gaza da 69 hatkre Trump administration na Washington da laiba White House ta Israel amasung Hamas anigi marakta nongmai kapalem na bagi wari shanabagi anoba khongthang ama leiraklingai ngase Israel gi strike kaya na Gaza gi tungan ba mafam singda miyoi 69 hatkre Ngasi chathakhiba attack adu USA gi President Donald Trump na tha kun surabalan adu loisinanaba wafam phongdokhiba hek nongan bagani mathanggi chayolda Israel gi Prime Minister Benjamin Netanyahu na White House ta chatuna Gaza ceasefire amadi Iran gi matangda wari shananaba ngainaribani adubu Palestine gi Gaza da lariba mafam kaya da structure thabale pagi mami leite city adugi Jaton sab urban gi nongpok thangba mafam singda Israel gi tank singna kapsilakhiba amadi nongthaktagi bom thadarakhiba sing aduna yamdrabada miyo 69 sikre haina mafam adugi health authority gi maikaidagi phongdorakli Jaiton khakta da miyo 10 sikhi 10 amana Gaza city gi khan nongchup thangba mafam da hatkhibani aduga 10 amana Israel gi lanmi singi nong mai maruna panbadagi shibani hairi mafam adugi paumi ama yauna angang nupi tharaga punna miyo 18 Gaza City gi Brisbane Cafe da sikhi Palestine journalist Sini Daghetna phongdorakbada kumja 2023 gi October tha dagi haurakhiba lana dugi matung hojik fawbada miyoi paumi chaniga kun lom hatkre ngasigi strike adugi matangda Israel gi maikai dagi phongdorakpa leitri panba yabadi awang thangba Gaza dagi Palestine macha singbu Israel na nahongna mafam thadoktuna chatkhinaba order thokpa leikhrabani Nungsigi langda thuraba Bengaluru da laiba software engineer amadagi lupa lakh marifu lauthok pikre Nungsigi langda thuraba Bengaluru da laiba software engineer amadagi nupi amana lupa lakh marifu rom lauthok pibagi thodok ama thokre hairi
ꯕꯦꯡꯒꯂꯨꯔꯨ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯂꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯅ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯨꯅ ꯒꯨꯟꯗꯨꯔꯤ ꯔꯣꯍꯤꯅꯤ ꯕꯔꯃꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯕꯤꯁꯥꯈꯥꯄꯠꯅꯝꯗ ꯂꯩꯕꯅꯤ, ꯃꯍꯥꯛ UKꯗ ꯇ꯭ꯔꯦꯅꯤꯡ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯌꯥꯎꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯊꯥꯖꯕ ꯄꯤꯔꯗꯨꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯏꯟꯚꯦꯁꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯏꯟꯚꯦꯁꯠ ꯇꯧꯒꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯔꯤꯇꯔꯟꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯗ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯅ ꯏꯟꯚꯦꯁꯠ ꯇꯧꯒꯗꯧꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯍꯥꯏꯔꯗꯨꯅ ꯔꯤꯇꯔꯟꯗ ꯐꯪꯒꯗꯧꯔꯤꯕ ꯁꯦꯟꯐꯝꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯅ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗ ꯌꯥꯅꯔꯗꯨꯅ ꯂꯨꯄꯥ ꯂꯥꯈ 40 ꯔꯣꯝ ꯏꯟꯚꯦꯁꯠ ꯇꯧꯕꯗꯁꯨ ꯌꯥꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯠꯗ ꯂꯨꯄꯥ ꯂꯥꯈ 40 ꯑꯗꯨ ꯏꯟꯚꯦꯁꯠ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯦꯟꯅꯥꯏꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯗꯕꯁꯨ ꯂꯩꯔꯕꯅꯤꯅ ꯂꯨꯄꯥ ꯂꯥꯈ 40 ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯏꯟꯚꯦꯁꯠ ꯇꯧꯅꯕ ꯇꯛꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯠ ꯇꯧꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯐꯣꯡꯗꯣꯛꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯔꯛꯄ ꯂꯦꯞꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯄꯥꯏꯔꯕ ꯕꯦꯡꯒꯂꯨꯔꯨꯒꯤ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯊꯤꯒꯠꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨꯅ UKꯗ ꯂꯩꯕ ꯍꯥꯏꯅꯁꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯎꯅ ꯃꯤꯅꯝꯕꯤꯔꯝꯂꯦ ꯍꯥꯏꯅ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫